쿠키 싱나 모이나 파절라가 탐미바 파절라가 탐함 따라가디 너희나 그때 레이리바 거기 쿠키기 마얌도 쉬나로 너희 맘수 신나게시 아좀 하였겠네요. 너희 파절라 탐비 신나게시 나 다독나 그거 하오라미나 하오라바니나 아도 그때 좀 하이나 바야에 바다트라 허지 파바 쿠키 싱나 하이디 somnakanda nagana pabadudi muy buhalage na pabadati siam kai nakayam sengi karigino harkanda exchange tongna bagi pota pabagi mongse dum he hobodi dum uiyeba karigino harkanda ngasagi ebus tawre ahum hale then nagagi mayam phajan gre paragadi kamai tawdana phara matungda muy phagre ba pau tabadagi neba somnakanda kuki phagaleje adunadi exchange ama tongnage noina hale akoi hatkani hinebu laisinchi sin chumiko che aduna sina ojik sigi maram sina ojik phawba nagagi kangbu singna moisi adum hat makti halam moidra haibase akhoi gi da sum isam chamba akhoi na journalist oi bagi mieng da yeng bada ojik phawdi halam gi dong mande na akhoi nagana kuki singdu di halam dong mande tara mari ni phadali se natra tara mari phadala ga thami sidi ojik phawba sem ga dong mande sima akhoi na haibe yai aduga den asom nakhan gi du di ai madugidu leramgadabu mandre leragadi nahana exchange tawnarasi aduga wa solution moi hana pau phawna waktani noi phawnar mi aktana tro moi mase nuksinar leramini amada lale haina ba den adagi soigi ba da ngangna ba natra customary lo torago o konga yam nuksinagimni ko adum le khangna yaktana tro adu hadaki matang sidi nuksinarasi sanarasi haise kaya hainaraktre ko anna den sigi porsima yengkan su akhoina khange Hostes sinasi haibasi haidre. Kuki singju Manipur gamena kuki ki phariba nagana phajaliba mayamdu rescue toraga poro. Sine bhaiji. Rescue togodabani. Gamena mathawni ngamdraga phamdado. Sine moi haiji natra. Pia thamo. Sine. Ado moina phajal begi wadu di moi kem haidi. Natra simile ko. Then atopa angle lamang mo yengasi. Atopa angle khoni yengdu se kaino. Manipur gamena. Hoju phawba sim da thokti. Hoju phawba karim da haidi natra haidi ko khoi da haidi adu den ngasagi khoi da haida bai wani magi tahum thokpadi ga men gi tahum thokpadi dum torong gani na khale search ki leader mayam unaram gani then adagi nagagi lusingba mayam wari saram gani adagi den kuki gi lusingba mayam wari saram gani mai level mam do wari saram gani ko aduna sorakpa ga men su adum khangdi khang gani sumai to phim amal leire je khangdi khang gani ko tumi ko adu kitang thiengbra ngasagi operation chathabase operation jingarang de haure paw ma tai chumbra khangde sigumba thokdok wathok ama thok taragadi manipur di 24-hour security force ji alert oiraga adum leigada ba port amane ko thokdok ama thok pase siga akhoi gi security force ji kan tokadam ne aduna nongmai kape ko mi ahum hale asam rifle gi 33 AR gi area ni area sida khudakta asam rifle kangbu team lai asiba yengi natra hakchang yengi manak adai da leiba ui khoi dum ui ko sa pungkang mo dum ui ba ko then operation to di u di adu da embus to but salary ba mayam sing du muina phana ba kari thawlo hoki kuitan tana dana labi thana dana khona dana ma tawna dana khul da sang dana adu thiba khopa kai udi natra manipur police kai udi only asiba khungat pagi kano se thogdang se manipur police na lawra ga leire natra mokta puba postmortem toba natra asok pa yaro magana hospital da poraga lakanaba sigi filmda leire bako asibo honnabagi anaba akhoi kano asok pa lakanabagi adu film amada smaishum sab chatlaga police ki chi taw leire bako aduna kodaki oiba react kodaki oiba pakhum se manipur government ki maikai dagi ai wala hobra haina khali ko wala hobra haina khali mashi hadakna soigre mathang dari tholaro habi aba potnate myamgi punsi lanthum nga paibsi government ki mathau nei sima khoi le khangi dana aduna adu mathau do gana tawi hojik akhoi ni yengbi kuki gi khoi gi kuki singna pharaga thammiba taruk to sinartraba hojikti hajanjana UN sina matam thabada yade dana adum khangba yare sum khangba yare adu wargadi si phemji lagadi sunakanda nagasingna phariba tara marido adugi hingamgada hingamoidra just aigi wakhaloni ko aigi wakhalon se amda phongdok saram geba ko kaya koi da chab tha thamdoi no ba mane akoi mioi bani ko amana lali haina akoi na sum aran ma tawragadi kamai tawni leipaki loju khara yengsi natra adagidi ngasai gi haliba midudi
ꯅꯣꯏꯅ ꯐꯥꯔꯤꯕ ꯃꯤ ꯀꯥꯡꯕꯨꯗꯨꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯠꯅꯕ ꯄꯥꯝꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯥꯁꯤꯒꯤ ꯃꯥꯒꯤ ꯃꯔꯥꯜꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯐꯥꯔꯒ ꯃꯣꯏꯕꯨ ꯍꯥꯠꯇꯣꯔꯤꯁꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯈꯔ ꯀꯥꯎꯊꯣꯛꯅꯕ ꯇꯝꯁꯤ ꯈꯔ ꯅꯨꯡꯁꯤꯕꯁꯨ ꯇꯝꯁꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯅ ꯂꯃꯟ ꯈꯨꯝꯗꯣꯏꯅꯣ ꯂꯃꯟ ꯈꯨꯝꯕꯁꯦ ꯀꯅꯥꯅ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯔꯗꯤ ꯂꯣꯟꯅ ꯈꯨꯝꯍꯟꯁꯦ ꯂꯣꯟꯅ ꯈꯨꯝꯍꯟꯁꯦ ꯌꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯍꯤꯡꯉꯝꯃꯁꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯁꯣꯝꯒꯤꯁꯨ ꯍꯤꯡꯉꯝꯃꯒꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯁꯤꯟꯅꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯒꯃꯦꯟꯅ ꯃꯔꯣ ꯑꯃ ꯁꯣꯟꯕꯅꯦ ꯑꯗꯩ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯔꯣ ꯑꯃ ꯊꯧꯅꯥ ꯐꯒꯠꯂꯛꯄꯅꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨ ꯍꯥꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯖꯪꯒꯜꯗ ꯂꯩꯕ ꯖꯪꯒꯜꯒꯤ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯔꯥꯏꯖꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯐꯣꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯁꯥ ꯃꯌꯥꯝꯁꯤ ꯍꯥꯠꯅꯕꯒ ꯆꯥꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯈꯜꯂꯒ ꯃꯣꯏꯁꯤꯡꯗꯣ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯔꯒ ꯑꯩ ꯊꯥꯗꯣꯛꯅꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯄꯤꯜ ꯑꯃ ꯇꯧꯖꯅꯤ